pot chay the expiry date tharibasigi Asengba Maram adom khanglabra se adom na chaput ama chagedna fridge tu hangdoga chaput ama tok lauthorei as adu daudi achaputu manam mahakishum chinbasu natri adubu achaputu gi makhumdadi expired yesterday ngarang expired oikredna tharaleramme makhumda ngarang gi tarik nang bit khangtekti napungning da khalai asidi charuba phararoida amuk oba phaiba tawdanawa chahi khudingi lupa koti koti gi sanpham oigidaba changi achathak sing sigi expiry date lana namsili iba picture kaksna sigi print machasna maram oiraga langthoktuna manghanai tasengmudi aikhoini expiry oire haiduna hundokliba achathak sing sigi manungda ayambadi chaba thakpa yariba hakchangda kaishum tawridaba kiyana ayambani aduga ngasidagidi khangbi horo expiry date haribasi masi adom na khalibadu nate ngasigi videos dagi expiry date haribasi karino masi asengmadi karino masi kanana kari maramgi karigdamuk namhalakpano masna aikhoigi acha thaksing luna tumina control tawribasi masi mataw karamnano chaba yariba pot phawba mukhoina expired oire haigadi khoine hekta langthoknaribasi masigi marumda kari leidi haiba ngasigi video sigi khoi sitnana khangmina horasi se mathai thainagi madamdagi horuksi ariba khoi miyoi puwari da expiry date haibasi leiramde ariba khoi gi ipai pusingna chaba thakpa tongnaramisi masi mahau manam masak machu mari experience da yumpham oiragani se khudam oina hairabada sangomsi sinam namagadi silagadi madu thakpiraroi yam chamba poni expiry date puthor krisdi kun suba century gi matam acha athakna matam sang na gari tongaga mafam amadai amada puthok pusin torokpa horokpa ka acha athakse fridge natraga chakhungi sagaida kuina khillaga thamba hungnarakpa ka lam amagi acha athakse atopa lam amada lalon itik tawba hungnarakpa matam dagi expiry date ase puthorkhibani poklakkhibani acha athak sariba manufacturer sing aduna consumer sing bu moi acha potu quality chap chana panghanduna ana ayek yawhandabi chaba yanaba mokhoina pambai ama thirakhi haidi moigi acha potu charubdagi nari ye hargadi mkhoi ain gi dandi chairak phangdoribani sumdawduna acha pot sariba company singna ain gi chairak su phangdana pambai thirakdagi poglakkhibani expiry dates aduga aikhoina kawridaba amana expiry date asimasi quality takna bukhudam quality marker oina season bahurukibani chap chaba safety warning damuktadi natte haibasne quality marker amadi safety warning anisda yam achobu khenabulai masna konam haijarake hojik aikoi expiry date haibasimasi akaknaba tarik tang amakhaktang natte haibasana khangminase adomna karigumbada best before haina thava soidana thengnabirumgani adumna khanggadabadi best before haibasi masi quality da yumpham oiraga tharakpani safety da natte masigi tang sigi matungdagidi mahibu oigra mapangbu oigra chapotu magi flavor mahau tapna hanthaba hora ani magi texture freshness kembagi changna chingbasing hantharaklani adubu masi oijragasu potu aikhoini irenjana thamboragadi chaba matamdari kaisu tawkhiroi safety adum oikhini haibani aduga karigumbada dumna use by haina thabu sudum thengnabirumgani masna muk tongale masida dung safety da yumpham oiraga namma ini thara ini sidi thuna pat pungonba posing kudamoina sa nga fish meat aduga sangongi pothokna singbasingda siznagali moina namma iba date sigi matungdagi potu khudung thiningai oiba bacteria sing yorpa yabgi chang oithokpa wangkhalla I haiba phungdui aduga mukkarigum kandana dona sell by haina namak pasudum thengna binumgane sidi pot lady badongi namak manate pot yoliba dukandar sing adugnamak namak pane pothok amana khanghaudana khudong thiningai oiraktringai det kya phau yonba yagadagi haina retailer sing da khanghana kudam thoina nama ini sell by si aduna adum hojikti khangbirabra aikhoina pot ama sidi expired oire haina haiba matamda tongan ba manadaba artha humni masna hallaga leramisi mina ikhang khangnadaba wa amaga ai haijarake madure expiry date makal kudimgsi masi leibak ayambagi oina acha athak sariba manufacturer masana dum lepchei acha potum moina temperature packaging adagi thambagi matamsi senaraga kayam kuina mahong manghandabi thamba yai haibasi makhoina changyangani test tawgani
ꯑꯗꯨꯒ ꯃꯣꯏꯅ ꯑꯆꯥꯄꯣꯠꯇꯨꯒꯤ ꯃꯔꯨꯑꯣꯏꯅ ꯃꯍꯥꯎ ꯑꯃꯗꯤ ꯁ꯭ꯇꯦꯟꯗꯔꯗ ꯃꯥꯡꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯌꯨꯝꯐꯝ ꯑꯣꯏꯍꯜꯂꯒ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯑꯃ ꯂꯦꯞꯄꯛꯀꯅꯤ꯫ ꯄꯣꯠꯇꯨꯅ ꯁꯦꯐ ꯑꯣꯏꯅ ꯆꯥꯕ ꯌꯥꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯕꯦꯁ ꯇꯧꯒꯟꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯀꯝꯄꯅꯤꯁꯤꯡꯅ ꯑꯥꯏꯟ ꯀꯤꯕꯅ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯂꯦꯞꯄ ꯃꯇꯝꯗ ꯀꯟꯁꯔꯚꯦꯇꯤꯚ ꯗꯦꯠꯁꯨ ꯈꯜꯂꯤ, ꯍꯥꯏꯗꯤ ꯑꯆꯥꯄꯣꯠ ꯑꯌꯥꯝꯕ ꯃꯈꯣꯏꯒꯤ ꯃꯈꯨꯝꯗ ꯅꯝꯃꯛꯏꯕ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠꯇꯨ ꯍꯦꯜꯂꯐꯥꯎ ꯆꯥꯕꯗ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗꯕ ꯚꯥꯔꯤ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯀꯦꯟꯗ ꯍꯥꯟꯕꯤ ꯑꯆꯥꯊꯛꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯃꯈꯨꯝ ꯊꯨꯒꯥꯏꯔꯨꯗꯕ ꯀꯥꯏꯊꯣꯛꯎꯗꯕ ꯑꯣꯏꯔꯒꯗꯤ ꯑꯦꯛꯁꯄꯥꯏꯔꯤ ꯑꯣꯏꯔꯐꯥꯎ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯝ ꯆꯥꯊꯕ ꯌꯥꯏ꯫ ꯃꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠꯁꯤ ꯃꯤꯔꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯅꯣ, ꯃꯗꯨꯁꯨ ꯂꯥꯟꯒꯅꯤ꯫ ꯈꯦꯠꯅꯕꯁꯤꯡ ꯑꯗꯨ ꯈꯪꯕꯤꯌꯨ ꯍꯥꯏꯕꯅꯤ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠꯇ ꯂꯨꯝꯅ ꯂꯧꯗꯣꯏꯁꯤ ꯑꯇꯦꯛꯄ ꯁꯥ ꯉꯥ, ꯐꯤꯁ, ꯃꯤꯠ, ꯁꯤ ꯐꯨꯗ ꯑꯗꯩ ꯁꯪꯒꯣꯝꯅ ꯁꯥꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯦꯡ, ꯆꯣꯀꯣꯂꯦꯠ, ꯈꯣꯏꯍꯤ ꯑꯗꯒꯤ ꯀꯦꯟꯗ ꯍꯥꯟꯕꯤ ꯑꯆꯥꯊꯛꯁꯤꯡ ꯑꯁꯤꯗꯤ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯅꯠꯇ꯭ꯔꯒ ꯃꯇꯝꯅ ꯑꯦꯐꯦꯛ ꯇꯧꯔꯤꯁꯤ ꯀ꯭ꯋꯥꯂꯤꯇꯤꯅꯤ, ꯁꯦꯐꯇꯤ ꯅꯠꯇꯦ꯫ ꯁꯤꯒꯨꯝꯕꯁꯤ ꯈꯪꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯀꯥꯎꯕꯤꯔꯅꯨ, ꯑꯗꯣꯝꯒꯤ ꯁꯦꯟꯁꯦꯁ, ꯃꯤꯠ, ꯅꯥꯇꯣꯟ, ꯂꯩꯒꯤ ꯃꯔꯨ ꯍꯧꯖꯤꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯃꯍꯧꯁꯥꯒꯨꯝ ꯊꯥꯏꯅꯒꯨꯝ ꯃꯔꯨ ꯑꯗꯨꯝ ꯑꯣꯏꯔꯤ꯫ ꯀꯝꯄꯅꯤꯁꯤꯡꯅ ꯅꯞꯁꯤꯜꯂꯛꯄ ꯃꯥꯃꯨꯂꯤ ꯄ꯭ꯔꯤꯟ ꯑꯃꯅ ꯄꯣꯠ ꯑꯃꯕꯨ ꯐꯔꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯗꯒꯤꯗꯤ ꯑꯗꯣꯝꯒꯤ ꯁꯦꯟꯁꯦꯁ, ꯑꯗꯣꯝꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯃꯆꯨ, ꯅꯥꯇꯣꯟꯅ ꯅꯝꯂꯤꯕ ꯃꯅꯝ, ꯑꯗꯣꯝꯒꯤ ꯂꯩꯅ ꯐꯥꯎꯔꯤꯕ, ꯇꯪꯂꯤꯕ, ꯐꯥꯎꯔꯤꯕ ꯃꯍꯥꯎ, ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯄꯤꯕꯤꯔꯛꯄ ꯏꯟꯗꯤꯀꯦꯇꯔꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯐꯕ ꯏꯟꯗꯤꯀꯦꯇꯔ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠꯁꯤ ꯏꯆꯝ ꯆꯝꯕ ꯒꯥꯏꯗ ꯑꯃꯈꯛꯅꯤ, ꯃꯁꯤ ꯄꯣꯠ ꯑꯃꯕꯨ ꯑꯍꯤꯡ ꯑꯃꯗ ꯍꯦꯛꯇ ꯍꯨ ꯑꯣꯜꯍꯟꯕ ꯉꯝꯕ ꯁ꯭ꯋꯤꯆ ꯑꯃꯒꯨꯝ ꯎꯕꯗꯤ ꯂꯥꯟꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯑꯗꯣꯝꯅ ꯄꯣꯠ ꯑꯃ ꯑꯦꯛꯁꯄꯥꯌꯔꯗ ꯑꯣꯏꯔꯦꯗꯅ ꯂꯪꯊꯣꯛꯇ꯭ꯔꯤꯉꯩ ꯍꯥꯟꯅ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯍꯥꯏꯕꯁꯤ ꯄꯣꯠꯇꯨꯒꯤ क्वालिटी गाइड तौनबा रिस्क हंथनबगी पांडमदा पुथोरखिबनी अदोंगी मिट नातोन लैना जिंगबा कॉमन सेंसेस नमथनबगी पांडमदा पुथोरखिब नत्ते हाइबसी निंगसिंगबियो नसीगी वीडियोसना सेल अमदी अचाथक मंगहनदबदा खतदसु मतेंग मतेंग ओइनगनी हाइना खले मरमसना अदोंगी खंग चानबसिंग सोइदना शेयर तोबिरमो Admission open Class 10 amadi 12 satrasingi khwai nungai pau MSc Maths Gold Medalist Sir Romario Asangbongi lamjing makhada hangdokchaba RM Mathematical Academy gi Class 10 amadi 12 ki Advanced Foundation Course Class 10 gina January 10 amadi 12 kina February 1st week tagi hawzaragani tha mari chathajagdaba courses dai kun offer tawzariba subjects singdi Class 10 gina Maths Higher Maths Science Social Science English amadi Manipuri ni aduga Class 12 kina Maths Physics Chemistry amadi Biology ni Wangjing SK Laikai Kompa Hotel Manakta Leiva RM Mathematical Academy gi akhanaba future khradang panjarabada best faculties Bosem amadi Koshem exam pattern na yumpham oiva in-depth teaching study material lemna pijai chapter wise test series amadi mock test mandatory ni hana lakpa satra manga gi special offer thamjari IDP satra sing su akhanaba khudong chaba thamjari asonba satra sing extra class chathajagani akaknaba sit masing ni akoppa marul gi screen da hapsari number 6 da ngasima contact tobiro RM Mathematical Academy Wangjing SK Laikai near Kompak Hotel where your child success begins.